Agasbani Imphal Wahengbam Rajesh na pau pajari ahanbada marueba pau Lebaki atay mapamsingda pangthokpagum Manipurdu hayeng kuntaruk suba Kargil Vijay Divas thoram pangthokkani Manipurda hojik COVID ki active case 18 leiri haukiba pung kunmarida sample 18 test tobada mioi mari nauna positive oiba thengnaki Sangsaki Sabha animakta charangna bathokpadagi sabagi mifam ngasi nomagi oina yaithokre केंद्र की लौ सिंह मंत्री शिवराज सिंह चौहान है विकसित कृषि संकल्प अभियान की मखादा वैज्ञानिक लिसिंग अनि हेमना खुंगंग लिसिंग अनि चमापन रोमदा लौ सिंह की लौसिंग पीक्रे अमसुंग भारत अमदी मोल्डिव्सना म्यूट कांगबू की थाक्ता वारी सानबगा लोइनना याना वारोल कयामरोम सही तौनक्रे Laibaki atay mapamsinda pangthokpagum Manipurdasu hayeng Kargil Vijay Divas thoram pangthokani Rajya Sarkarna sinduna Imphal gi Palace Compound da laiba Manipur State Film Development Society gi auditorium da thoram asi pangthokani thoram asda Rajyapal Ajay Kumar Bala amasung DGP Rajiv Singh saruk yagani My City, My Responsibility haiba hiramda Rajyagi Directorate of Information and Public Relations DIPR na sinduna pangthokiba short film competition lising ani kunmanga gi fall lautok le sangdamnaba asi wari libigi kuthangda samaj ki oiriba samasya sing miyamda khanghananabani Sangdamnaba asida makok matang tabasingdagi ahum khangatle Sangdamnaba asida Dev Darshan Guru Mayumna direction piba tamjan ningaina ahanba Waikhom Gusan Mitegi My Little Guardian anisuba amasung hijam ibomcha singi thogdangna ahum suba tare masigi matakta consolation prize anisu khangatle DIPR na Say No to Single Use Plastic e-Chalan Awareness Unity in Diversity amasung Support Don't Panis haiba hiram sida short film competition gi damak yawning basingna entry thajilakpa yaragani hari Academic session lising ani kuntaruk kuntaritagi sarkar gi aided amasung private unaided school singda class 1 da ming chanbigi sahi asi yamdrabada taruki mathak oiragani Manipur sarkar gi education S ki director na thokpa cherolamana hai nursery da ming chanbigi sahi na sahi ahungi mathak oigadabani LKG amasung UKG tambagi sahi na Sahi Mari Amasung Mangagi Matakta Oigadabani Hari Research Institute of Science and Technology RIS Amadi Manipur Mathematical Society na Puna Sinduna Atoiba Scientist Sing the Piba RIS Distinguished Scientist Award Lising ani Kunmanga Kusinabagi Thorom Amangasi Manipur University Physics Department ki Conference Hall Pang Tokre Kumsi Segi Oina Mana Asi Lamdam Sidegi Haukraba Housingna University of Sheffield United Kingdom da Mathematics ki Professor Oina Ladiba Kwa Kaitel Degi Dr. Jayant Manohar Mayum da Kusinaki Mana Yentopugi Thorom da DM University Hanagi Vice Chancellor Professor N. Ras Mohan Singh Amasung Rich Imphal gi Director Professor N. Nimai Singh na Mithulen Amadi Thorum Mapu oina saruk yaki प्रधानमंत्री नरेंद्र मोदी की पुनिंग हुआ मन की बात की साम कुनमरी सुबह एपिसोड लालिबन नोमाइजिंग नुमकी अयुपुंग 13 आकाशवाणी की थोंग द संदोकनी थौरम मसी एयर न्यूज डीडी न्यूज पीएमओ अमसुंग इंफॉर्मेशन एंड ब्रॉडकास्टिंग मंत्रालय की यूट्यूब चैनल सिंग दसु लाइव स्ट्रीमिंग तौगनी एलआरएस चुराचानपुर दसु थौरम मसी संदोकनी मसी की मणिपुरी वाहनतोक प्रधानमंत्री न वांगांग बहेक लोइबगा आकाशवाणी इंफाल न संदोकनी मसी नुमित असिमकी नुमिदांग पुंग निपान दसु अमुक हन संदोकनी डायलेक्ट लोन सिंगदना मथंगी नुमिता संदोकनी प्रसार भारती की मखादा आकाशवाणी इंफाल की रीजनल न्यूज यूनिट की ओइना फुल टाइम कॉन्ट्रैक्ट बेसिस ता एडिटोरियल एग्जीक्यूटिव न्यूज एडिटर कम ट्रांसलेटर मणिपुरी लौननबा एप्लीकेशन थाजिन किबा कैंडिडेट सिंगी मरक्तगी तंगाई फदबा क्वालिफिकेशन सुरबा पोस्ट असिगी रिटर्न एग्जामिनेशन दा सरुक याबा यारबा कैंडिडेट सिंगी लिस्ट तोकले लिस्ट असी आकाशवाणी इंफाल पैलेस कंपाउंड की नोटिस बोर्ड नत्रगा रीजनल न्यूज यूनिट आकाशवाणी इंफाल दी खंगबा यागनी पाउगी मरक्तना ब्रेक अमा नुंगाइरबा पाउजेल यूरोलॉजी इसिंग मरीगा मरी लेनबा अनाबसिंगदा चही 19 हेन एक्सपीरियंस लेरबा थोइदो हेंदोकना सखंगनरबा स्पेशलिस्ट डॉक्टर अमित बंसल फोर्टिस हॉस्पिटल बसंत कुंज न्यू दिल्ली गी अखनबा ओपीडी लागलिबा जुलाई 23 थांग नुमित अयुकी पुंग 10 दगी नुंगथिल पुंग अनि फावबा ट्रेबी हॉस्पिटल लांगो लाइमनाइदा हांगदोक चेरगनी अकुप मरोल गिदमक 8805753363 द कॉल तौबिदुना तांगना फंगबा खुदोंग साबा सिलोबिहो ताबिरिबा पावसी आकाशवाणी इंफाल देगिनी
Manipur hauzik COVID ki active case taramapan leiri haukiba pung kunmarida sample taramatoi test tawbada mioi mari nauna positive oiba thenakibani. Imphal West zilla da mioi tare test tawbada mioi ahum aduga Imphal East zilla da mioi ahum test tawbada mioi ama positive oiba thenaki. Positive oiba ki chang cha da kuntra mari dasmik mari ni hauzik phawbada punna sample lising ama chamri nifu matoi test tawbada mioi chahum nifu tare positive oiba thenaki. Ngasi mioi ama naba phakibaga loinana hauzik phawbada punna mioi chahum kunimpan naba phakre home isolation da hauzik active case taranipan leiri. Charik Pareng Child Welfare Association sinduna masigi office ta National Awardee ngangbam Inoksa Singh opagi thorom ama pangthokre. Inoksa Singh thasigi tarahumdoi da Nai Delhi da pangthokiba Babu Jagjiban Ramkala Sanskriti amasung Sahitya Academy Delhi gi National Conference ta Dr. B.R. Ambedkar National Saman Padak lisingani kunmanga kusinakibani. Dhanamanjari University Imphal da tongan ba subject sing da MA, MSc, MCom, MPES, LLM gi first semester tamningba singna online gi kuthang da application thajilakpa yagani. Online application form July 19 degi tharaga August 9 phawda application pisimbegi aroiba numit oigani. Mahiroi singna www.dmu.ac.in da changlaga apply tawba yagani. Akuba marol university astigi khangba yagani. Campaign for Just and Fair Delimitation amasung Paurabi Development Committee na kusamaduna mikok thibigi matang da miyamgi oiba khana nainaba mifam ama Imphal East Paurabi da pangthokre. Mifam maduga mari lenana wangang bada Campaign for Just and Fair Delimitation gi convener Chitradhani ngombana hai hauzik lamdam asida tangdu leita da phibam ama leiringai charakta mikok thibagi thabak chathagani hairiba asi lepana phagani. Mangnai hauzik tholiba tangdu leita da asi mitop sing changsilak padagini maramaduna mikok thibagi thabak chathadringai da mitop sing khangdokpana chumba oigani. Maihog langpok thorpam matamda karamna sem sagadage haibasda chamani phumdoi suba battalion CRPF ki personnel singi oiba numin ini chathagada program ama ngasi Manipur Fire Service Headquarter Imphal da hogdokre. Thauramadu da Fire Service ki Director L Nabachandra amasung chamani phumdoi suba battalion CRPF ki Commandant Ravinder Sharma saruk yaki ahuba numita CRPF personnel yankai romna saruk yaki. Ukrul District Health Society amasung One Stop Center Ukrul na punna sindna Pre-Conception and Prenatal Diagnostic Technique Egg lising chamapan matfudra mari amasung Gender Discrimination including Elimination of Violence Against Women haibasigi matang da miyambu khangan bagi thorom ama Patrick College ki auditorium da pangthokre. Thorom da District Immunization Officer Dr. Pamja Luikhamna ek asigi matang da wapong kya phongdoki Thorom da College asigi oja sing amadi mahiroi sing saruk yaki. Senapati amasung Kangpopi Jilla gi Lecture Association Manipurna makhoi gi thabak atu matamda regularize tahanbina ba amadi sarkarna prastab toriba contractual salary bu yaning daba phongdori ngasi Senapati da pangthopa paugi mifam amada English singani tana nimpangi batch ki lecture singi khudong sadaba sing sarkarna matam chana yengsindrabadi makhata ba khongjang sing changsingani hairi. Kaksing District Police amasung Traffic Officer singi Refresher Training Program ama ngasi Kaksing Garden da pangthokre. SP Kaksing gi makha da pangthopa training program aduda Traffic in Niyom Sing Motor Vehicle Act 2018 amasung BIP ga mari lenaba traffic ki duty singi matang da khananena ki hari. Indian Red Cross Society Bisnupur branch na sinduna Waikhom Kulen Bazar mantapta idan tawgi thoroma ma pangthokre. Thoromadra miyoi ni phuramna idan tawki. Paugi maraktana break amamo. Rolex tilat hidak si Manipur gi lopham kaya da mai pak na sangeng tawraba tilat hidak ni Rolex si sizin bana mayol chikpi mana konsin bi phauda taba utong tin ngaroi ka bi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathok ngami yamru ri ba mana mahuksa gi khalda akaiba amat pide pam pobagi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare adom gi manak nakpa tilat hidak yon ba dukan khudingda suksoi soidana Rolex, Lomi Singi, Sin Maru. Akasbani Imphal gi pau tabiri. Birodi dol singa tongan ba hiram sing da charang na ba thokpadagi sangsaki saba animaki mifam ngasi noma yoina yeithokre. Lok Sabha da ahan bagi oina mifam yeithoklurba matung nungthil pung ani taba matamda amuk hana mifam phamada birodi dol singa makhata na charang na ba thokpadagi sabagi mifam chathaba yakide.
Law amasung Justice Mantri Arjun Ram Meghawal na hai readjustment of representation of scheduled tribes in Assembly constituency of the state of Goa Bill lisingani kunmari gi matangda wangang bayahan gadabani mangnai bill asi scheduled tribes singidamakta yamna maruoiba bill amani adumainamak birodi dol singna makoi gi khongjang makhata na chathaki sabagi chairman na birodi dol singda mifam chathaba yanaba haijarabasu yadabadagi sabagi mifam ngasi nomagi oina ethoki ngasi Lok Sabha gi mifam hek phambaga sadasya singna Kargil Bijay Divas ki kuntaruk suba kumon thoronga mari lenana lebaga sigi thauna pharba lanmi sigi mafamda ikai khumnaba utki Sabana thauna pharba lanmi singi mafamda tumina leptuna ikai khumnaba utki masigi tungda Lok Sabha Adyaksha Om Birla na wahangpaung gi matam chathanaba honaki adubu birodi dol singna tongan ba hiram singda charangnaba thopodigi sabha gi mifam chathaba yakide Raja Sabadasu Pipam Adusap Manaki, Ahan Bagi in a Mipam Yato or Matunda, Numit Yungbuda Amuhana, Mipam Punky, Adumainamag, Birodi Dolsina, Makwagi Dabi Taksinduna, Sarang Batoki, Sarang Bamarta, Lau Singu Amasung, Laumi Patorang Mantri, Sibra Sing Sawana, Wahang Pahangi Matamsi, Yam Namaru Ebena, Laumi Singi Yapatorang Singa Marile Nabawapam Sing, Lokanaba Haiki. Mangnai, Laumi Singi Matang Hanglapa Wahang Singi Pakum Pinaba Torang Torabasu, Sadasa Singna, Maduda, Saruk Yaba Pam Kide. Tungda Mantrina Biksit Krisi Sankalp Abhiyan gi matangda paukum piki. Madugi mamangda Makal Nidhi Myam MNM gi makok amasung saknarba actor Kamal Hassan Raya Sabha Sadasa oina wasak logi masigi matakta atopa DMK gi sadasa singsu wasak loki. Kendra gi Law Singu Mantri Sibra Singh Chauhan hari ahanba oina Biksit Krisi Sankalp Abhiyan gi makada Baigyanik lising ani henbana khunggang lising ani chamapan rom chatki. Raja Sabada Wahang Paukungi Matamda Wangang Bada Sri Chauhan Hai, Baigyanik Singna Kungang Singi Agroclimatic Condition Ki Akupa Waro Sing Komjinki, Masigi Matakta, Laumi Singbu, Lebak Leho, Chunaba Mahi Marong Amadi, Lau Sungi Technic Singi Matangda, Kangalamki Hari. Pradhan Mantri Narendra Modi ngasi Maldives Tungkre, Mahapu Maleda Leba Republic Squad Guard of Honor Piduna Ikai Kumnaba Utki. Maduda Maldives ki Rashtrapati Mohammad Muiza Jugai loinaki Shri Modi bu nongwai kunmathorom kaptuna ikai khumnaba utki Pradhan Mantri Maldives ki Mut Kangbu Singh unaki aduga Maldives ki Rashtrapati na Kendra ki Mapanthoram Mantri Dr. S. Jaishankar National Security Advisor Ajit Doval Foreign Secretary Bikram Misri amadi atei Bharki official singa unaki Lebak ani ki khongsuta Pradhan Mantri Mali gi konungda tungkibani masi mahaki oina lebak adu satpa ahumlak subani mahakpu airport Maldives ki Rashtrapati na taramna oki lebak anina tongan ba yana waron kaya marum sahi taunaki lebak anina line of credit makhata na sangthana ba lupa koti lising mari sanipan yangkai Maldives ta piki Maldives ki humpu suba independence numina lakpada lebak adu gi Rashtrapati amasung miyamda Pradhan Mantri Narendra Modi na ikai khumnaba utki Hauzik Sanabagi Pau, Waikhom Chitradhani Degi. All Manipur Bodybuilders Association Amba Amadi Kakching District Bodybuilders Association Anina Sinduna Taramathoirak Suba Mr. Khamba Inter District State Level Bodybuilding Contest Lisingani Kunmanga Mathang Thagi Tarahumdoida Kakching da Leiba Padma Ratna English School da Pangthoklagani. Manipur Fencing Association na Sinduna Kunmathoi Suba Governors Cup State Level Fencing Championship lisingani kunmanga mathang thagi kuntaretagi hauragani Championship asi Imphal gi takyal pata leiba Fencing Hall Sai NERC da mathang thagi kunthra phauba pangthokadabani saruk yaningba sanaroi singna makhoi gi membership ki registration natraga renewal mathang thagi kunmathoi phaubu gi manungda taugadabani hairi Ani Suba Premier League lisingani kunmanga kuntaruk ki ngasi lamlong thongkhong Artificial Turf Ground da sanakiba match ta Wangoi Football Association na angtha FC bu panjel aniyamada thoikre Leibak asigi khwaidagi liraba football tournament Duran Cup ki chama kunthra mari suba edition gi Imphal Lake tha asigi kunthra dagi Khumal Lampak Main Stadium da haunaba sem saba loire Imphal da sanagadaba Group F ki ahanba match ta Trau FC ga Neroka FC ga sanagani mathangi match August amada Indian Navy football team ga Real Kashmir FC ga sanagani group asigi atopa match sing August marida Trau FC ga Real Kashmir ga August 3 na Indian Navy football team ga Neroka FC ga August 3 da Neroka FC ga Real Kashmir ga amasung aroiba match August 12 da Trau FC ga Indian Navy football team ga sanagani Rajesh Thagachari Chitradhani
अरोइबदा मरोइबा पाव लेबाकी अतै मफमसिंगदा पांगथोकपगुम मणिपुरदसु हयेंग 26 सुबा कारगिल विजय दिवस थौरम पांगथोकनी मणिपुरदा हौजिक कोविड की एक्टिव केस 18 लेरी हौकिबा पुंग 14 सैंपल 13 टेस्ट तौबदा मियोय मरी नौना पॉजिटिव ओइबा थेंगनकी संसकी सभा अनिमक्ता चरांगनबा थोपदगी सभागी मिफम असी नोमगी ओइना यैथोकरे केंद्र की लौसिंग मंत्री शिवराज सिंह चौहान हाइरी विकसित कृषि संकल्प अभियान की मखादा वैज्ञानिक लिसिंग अनि हेमना खुंगंग लिसिंग अनि चमापन रोमदा लौसिंग की लौसिंग पीखरे अमसुंग भारत अमदी मालदीव्सना म्यूट कांगबुगी थाकता वारी सानबगा लोइनना याना वारोल कयामरुम सही तौनखरे पाउ लोइजरे